Amotpa Khombada Awaba Thengnarabasu Sel Onaba Mikupta Awaba Pumba Kaothokhi Eco Network Hairokna Environment Kannaba Makhal Makha Kayagi Thabak Paikhatuna Lakli Masigi Manung Channa Hairok Wangjing River Rejuvenation Campaign Haudoktuna Afaba Ising Ama Amotpa Leitaba Turel ama oihannabagi wakalonda turelgi khongnung amadi turel khongbal sengduna lakli masibu henna maipakpa ngamnaba makhal kayagi thorang paikhatjaba oina makhatana turel torbanda amotpa haithahandanaba amotpa sing turel yoraktringaida hairoki tongan ba laikai gi club amadi women committee singna door to door garbage collection chayolgi oina chatuna lubananba lamdamama oinaba afaba aruba ising chenba turel ama oinaba honaduna lakpa asiga mari leinana women development Committee Hairok Part 2 Maning Laikai Haukiba Chayol Singda Laikai Asida Social Service Kaya Pangthoktuna Amadi Turel Khongbal Sengbada Fanglakpa Plastic Recycle Tauba Yaba Potlam Kaya Reuse Taunaba Tentha Marongbanda Leiba Asok Traders da Kutsinaki Plastic ki potlam kaya kutsinnabaga mari leinana Women Development Committee gi Secretary Sunita Ningthauzamna haikibada Women Development Committee na laikai asida bottle na chingba plastic ki potlam kaya mafam marang khangdana chaithoktuna mafam chadana thamlamba kaya adu tasin khomjinjaraga sel onthokpa yabagi tanja ama fangba asi Aduki matik harau nungaiba fangjai. Amotpa khundokpa sengdokpada awaba kaya thengnarabasu selga khuchinnaba mikup asidadi awaba pumba kaothokhi amadi pukningda harauba nungaiba faujai. Ngasi asi aikoina hanadagi amot akai sengdokpada fanglakpa bottle na chingba plastic ki potlam sing mapung fana segregation tawjaraga thamlakpa plastic bottle na chingba potsak sing sel onthokpa yabagi khudong chaba fangjaduna Asok Traders da sinazabani. Haukhiba chahidagi Women Development Committee na mahausa gi khal kairakliba asida lumna laujaduna angamba kharada oirabasu environment kanbada thaudang laujaba oina upal wapal sing thajiliba amot akai sing mafam jana thamlaga lubananba lamdam ama oihannaba social service kaya pangthoktuna lakli masida sunatana miyamda environment kanbagi tangai fadaba sing khanghannaba awareness program kaya pangthoktuna lakli loinana door to door garbage collection lanai oina sel puthoksaraga government ki mateng yaudana ngasi fawba thabak tawduna lakli Pumnamak asi aikoi isa gi ithaudangni khanduna awa ana thidana hotnarakpani makhatana su Women Development Committee na mahausa gi khal ngaknaba honajakhigani loinana amot akai sing kanaba hiramda sijinnabagi thabak henna khumang chausinna thabak tawkhigani akoibagi fibam luna nana thamlaba kandada wakhal sengba haksang faba afaba wakhal khanma ngamba khunai ama oirakani adu natrabadi amotpana thallaba khunai ama oiduna wakhal su loinamak motlakani haibasi Women Development Committee gi thajabani loinana Manipur da lairiba tongan ba laikai khul singda lairiba club self help group singnasu amot akai sing kanaba hiramda sijinabagi khongthang asida punna saruk yaminaduna lubanan ba lamdam ama oihan minerasi amadi laingaknasu mapung faba thodang lobiyu haiba wafam fongdokhi botan singbu isai na mafam marang khangdana mafam chadana saiduna thamba mayam asi khomjan jaraga ngasi paisa onthokpa yabagi khudong chaba laijaba asida aikoi achuki matik nuai pungning da harauba nungai ba phaujai botan sing asi collection ajana tawjar matungda Asok Traders da khuchin jabagi numit pangthok jabani mamang chahidegi hauna nomaijing khuningi social work ki thorom asi adumak pangthok tadan su lakjabani social work ki thorom asi aikoi amora kai ba photok sing asi sit semjaraba matungda mafam chana thamjaduna botan singbu tungchanbagi thabak tawduna botan singbu collection tawjar matungda aikoina Asok Traders da ngasi khuchin jabani environment ki khalkai tharoliba amadi climate change da ahoma kaya ama tholiba asida miyamna mafam chana amot akai ba posak sing asibu mafam chana thambiu hombaji mutingi garbage collection changpa matam da su isa gi dustbin sing adubu yari makai plastic ki oiba kolam singa yansanaraga amot akai ba posak sing asiga kunsanna happy ganu botan singbu akoina thakcha dana sijinariba botan singbu mafam chana huntokbagi hainabi mafam chana thambiu haina Women Development Committee asina nungna pawjen pijari